ngasi aikoina peace ki relate thogdiba ase Ramnagar apunba maira lupte ima maira lup amadi sangstan naharol singsu askoi ke loina na chatminari bani maramdi karigino haibada haukiba megi tang ahumdagi hawdana ngasi phawda chatharatuna chatliba lalo adu ngasi phawda kothaba amadi lepa leitana hingsa gi mafamda chatuna ngasi phawda maitei na leiriba manipur sa leipak leita leiriba ima leipak leiriba aikoi maitei nupi kunam ki thamoida awaba amadi poholi mase jati ani gi mafamda thokliba lalo ase aikoi pamde maram aduna aikoi na shanti da poroknabagi damakta aikoi mayam ngasi maira oina thokchalakpani leikidaba mayam ado thawai kathokiba mayam ado atma shanti ado nungai yaipana rairamnda leibasu sanu amasung aikoi ne isor ni jage makoi su nungai yaipana leibo aikoi su leijage adum di oraga pendaba kharadi lei maram di kariginari jati anigi marakta thokliba ngasi gi ihau ase manipur leipak ta mase khangau thokpa ihau ase mase khangau da thokpra natraga mase sarkar gi thongda aikoi na su request thamjaningi maram di central government amadi manipur government amadi state level la leiba hauji hauji aikoi gi assam leiba na masi gi santi purapagi lambel da amtang tatabiu adu pami aikoi mayamna adu makta sunatana aikoi hanna singari amasung nolukna nong chinna haijari aikoi mayam gi mafamda masi gi santi purapagi damakta hanagi Manipur sana leipakta nungai yaifana leiba ing tapna leiba adugumna purakpa ngamnabagi damakta Manipur sana leipakta leiba ima indoli paipa mayam puraksu pok ing thana pung tapthana mayam puram amatawna leibiu amasung jati anida thokliba lalho asisu sarkarna asi amtang taptan binabagi damakta aikoi pami amasung adugi damakta ima maira mayam aikoi singasi thokpani adugi sumathakta aikoi ngasi chaliba la rile ase matam kaya dagi nungai taba phawba kul asida aikoi gi kasha leibak ta su khangde manipur leibak ta su khate khangde aswa hojai khangde gawhati khangde punamakta peace relay chalal punamak se pendaba bagi matakta amu hena pendaba ngasi phawda amu hena pendaba thokli asiga dak anasu ngasi bawda lepa thoktri aduna aikoi pami hauji central government amadi manipur government amadi assam state level la leriba Minister mayam puna mangnasu asida mayam puna alapna santi purakpiu asi pami aikoi asiki pangdangda aikoi ngasi chasabani ngasi santi gi misil gi tamangta aikoi ngasi kong tanjen bani asi hairaga loijare